ꯇꯣꯉꯥꯟꯕ Facebook account ꯑꯃꯁꯨꯡ page ꯊꯥꯒꯠꯂꯛꯄ ꯏ-ꯄꯥꯎ ꯈꯔ ꯃꯌꯥꯝꯗ update ꯇꯧꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯏꯝꯐꯥꯜ ꯇꯨꯗꯦ update ꯍꯥꯏꯅ ꯂꯩꯔꯤꯕ page ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ post ꯑꯃꯈꯛ share ꯇꯧꯖꯒꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 2 ꯍꯦꯟꯕꯒꯤ ꯀ꯭ꯋꯥ ꯁꯨꯄꯥꯔꯤꯁꯤꯡ ꯄꯨꯔꯝꯕ AR ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯨꯒꯥ ꯚꯤꯂꯦꯖꯇꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯄꯨꯁꯤꯜꯂꯛꯄ 2 ꯀ꯭ꯔꯣꯔ ꯍꯦꯟꯕꯒꯤ ꯀ꯭ꯋꯥ ꯁꯨꯄꯥꯔꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯀ꯭ꯋꯥ ꯁꯨꯄꯥꯔꯤꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟꯕ ꯒꯥꯔꯤ 4ꯗ ꯂꯣꯠꯇꯨꯅ ꯄꯨꯔꯝꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯄꯨꯟꯕ ꯇꯤꯝꯅ ꯆꯦꯛ ꯇꯧꯕꯗ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯄꯣꯠꯂꯝꯒ ꯀꯣꯟꯅꯅ ꯃꯈꯥ ꯇꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯗꯤꯚꯤꯖꯅꯦꯜ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ ꯆꯨꯔꯆꯥꯟꯄꯨꯔꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯏ-ꯄꯥꯎ ꯑꯃꯗ ꯂꯥꯂꯛꯇ ꯃꯅꯤꯄꯨꯔꯒꯤ ꯎꯃꯪ ꯍꯦꯛꯇꯔ 38 ꯀꯣꯛꯊꯣꯛꯂꯝꯂꯦ, ꯎꯄꯥꯜ ꯀꯌꯥ ꯌꯥꯟꯊꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯏꯔꯥꯡ ꯊꯣꯛꯂꯤꯉꯩ ꯆꯩꯔꯛꯇ ꯎꯃꯪ ꯍꯦꯛꯇꯔ 38 ꯀꯣꯛꯊꯣꯛꯂꯝꯂꯦ꯫ ꯒ꯭ꯂꯣꯕꯦꯜ ꯐꯣꯔꯦꯁꯠ ꯔꯥꯏꯠꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯛꯇꯣꯕꯔ 23ꯗꯒꯤ ꯅꯕꯦꯝꯕꯔ 2 ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯎꯃꯪꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯀꯣꯛꯊꯣꯛꯂꯝꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯍꯧꯕ ꯎꯄꯥꯜꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯄꯥꯛ ꯆꯥꯎꯔꯕ ꯎꯃꯪꯒꯤ ꯁꯔꯨꯛ ꯑꯗꯨ ꯃꯥꯡꯍꯜꯂꯝꯈꯤꯕꯅꯤ꯫ ꯐꯤꯚꯝ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯃꯅꯤ꯫ ꯀꯨꯝꯁꯤꯡ 2001ꯗꯒꯤ 2023 ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯎꯃꯪ ꯍꯦꯛꯇꯔ 1,290 ꯀꯣꯛꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯔꯦꯀꯣꯔꯗꯁꯤꯡ ꯇꯣꯉꯥꯟꯕ ꯁꯤꯁꯇꯦꯝꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯁꯤꯟꯕꯗ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯀꯨꯝꯁꯤꯡ 2000ꯗꯒꯤ ꯄꯥꯕꯗ ꯃꯅꯤꯄꯨꯔꯒꯤ ꯎꯃꯪ ꯆꯥꯗ 14 ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯛꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯎꯄꯥꯜ ꯀꯌꯥꯁꯨ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯜꯂꯤ꯫ ꯎꯃꯪ ꯀꯛꯊꯣꯛꯄꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯗꯤꯁꯇ꯭ꯔꯤꯛ 2 ꯂꯩꯔꯤ, ꯃꯈꯣꯏ ꯑꯗꯨꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯈꯛꯇꯗ ꯎꯃꯪ ꯍꯦꯛꯇꯔ 68.2 ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯛꯊꯣꯛꯈꯤ, ꯑꯗꯨꯒ ꯇꯃꯦꯡꯂꯣꯡꯗ ꯎꯃꯪ ꯍꯦꯛꯇꯔ 55.3 ꯀꯣꯛꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯎꯃꯪ ꯍꯦꯛꯇꯔ 95.2, ꯆꯥꯟꯗꯦꯜꯗ ꯍꯦꯛꯇꯔ 41.3, ꯁꯦꯅꯥꯄꯇꯤꯗ ꯍꯦꯛꯇꯔ 20.7 ꯀꯣꯛꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯍꯧꯁꯥꯅ ꯎꯃꯪꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯤꯡ ꯃꯔꯨ ꯀꯣꯛꯊꯣꯔꯛꯄꯗꯒꯤ ꯐꯤꯚꯝ ꯑꯃꯗ ꯎꯔꯤ꯫ ꯐꯤꯚꯝ ꯑꯁꯤ ꯆꯥꯗ ꯄꯨꯊꯣꯛꯂꯕꯗꯤ 99ꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯝꯁꯤꯡ 2013ꯗꯒꯤ 2023 ꯐꯥꯎꯕꯗ ꯄꯥꯛ ꯆꯥꯎꯔꯕ ꯎꯃꯪꯒꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯀꯣꯛꯊꯣꯛꯈꯤꯕꯅꯤ, ꯃꯁꯤꯅ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯃꯦꯇ꯭ꯔꯤꯛ ꯇꯟ 93.4 ꯊꯥꯗꯣꯔꯛꯄꯒꯤ ꯃꯔꯝ ꯑꯣꯏꯍꯟꯈꯤ ꯑꯃꯁꯨꯡ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯣꯁꯠ ꯑꯃꯗ ꯀ꯭ꯋꯥꯀꯩꯊꯦꯜ 360 ꯍꯥꯏꯅ ꯂꯩꯔꯤꯕ page ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯈꯛ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯃꯤꯖꯣꯔꯥꯝꯒꯤ CMꯅ ꯀꯨꯀꯤ ꯅꯦꯁꯟ ꯁꯦꯄꯔꯦꯠ ꯍꯣꯝꯂꯦꯟꯗ ꯅꯦꯁꯟ ꯁꯦꯝꯅꯕꯒꯤ ꯋꯥ USꯗ ꯃꯤꯇꯤꯡ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯁꯤ ꯀꯜꯂꯤꯗꯀꯣ, ꯅꯣꯏ ꯃꯁꯦꯟ ꯐꯥꯎ ꯌꯥꯅꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯤꯌꯔ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯣꯁꯠ ꯑꯃꯗ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯊꯦꯡꯅꯗꯨꯅ ꯏꯁꯥꯒꯤ ꯌꯨꯝꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯟꯅꯕ AATꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤ꯫ ꯀꯣꯔꯧ ꯉꯥꯟꯕ ꯏꯔꯝꯗꯝ ꯑꯁꯤꯗ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯊꯦꯡꯅꯗꯨꯅ ꯏꯁꯥꯒꯤ ꯌꯨꯝꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯟꯅꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤ꯫ ꯃꯊꯪ ꯆꯍꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗꯗꯤ ꯅꯤꯡꯉꯣꯜ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄ ꯉꯝꯍꯟꯅꯕ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯈꯨꯗꯣꯜ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 18ꯅ ꯁꯤꯟꯗꯨꯅ ꯉꯔꯥꯡ ꯎꯔꯤꯄꯣꯛ, ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯁꯤꯟꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯂꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯂꯩꯕꯒꯤ ꯁꯤꯟꯖ ꯂꯥꯡꯖꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯏꯆꯦ ꯏꯆꯜ, ꯏꯃꯥ ꯏꯕꯦꯜ, ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯁꯤꯟꯈꯤꯕꯅꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯈꯔ ꯈꯖꯤꯛ ꯑꯁꯤꯅ ꯏꯆꯦ ꯏꯆꯜ, ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯊꯪ ꯆꯍꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ
Koingamba Khuman na hai mamang sahigi May 3 Chinkuki narco terrorist singna maitai singi mathakta chatharakpa lan asina maram oiraga hauzik miyoi lising kaya ama tongan relief camp singda awa saitheng khangduna hingli relief camp singda leiriba iraisa singi awaba sing asi mikum amatang oiraba supothana ba haiduna ningol chakobagi thoram asi sinbani mache masal singna ningol chakobada piba efa thaujal adu lemna mangde hainai inandam asi kaiba yaroi haiduna chongthurakliba arabai tengolgi nabung nokpa singna khongpam senna changsilakliba khongthang asi mai pangnaba ima ibe ichal ise singna thaujan biu arambai tengol miyam gidamak iraiba iram gidamak chongthurakibani atuba matamda lamdam asida tangdu laitaba hanjilaktuna hauzik lerip kemta laita phangkhangdana leiriba iraicha punamak mayum da hanjin handuna leiba phangba oirasunu haina mahakna makha taki atopa post amada accident naha ama laikhidre ngara nungthil pung 2 rom tarakpada moirang PS ka nangnana leiriba thamna pokpigi mafam amada gari macha amaga e-rickshaw amaga thengaina bada gari macha da lakhiba thamna pokpi makha lakadi khwarakpam Benezit chahi 13 apopa laikhidraba KS Rabi laikhidre hairi thodosi matang da police na case ama lokhatlaga laikhidraba gi hakchang asi rims ki meria sangda post mortem examination torba matungda aroi ba matha umangam pangthona ba imungi miyoi singda khusin nakre hairi atopa post amada thadau convention na Manipur lengaki war on drugs campaign amadi NRC sana hanaba wafam sawatkre thadau convention Guwahati organizing committee 2024 na sinduna November amasung ani da Guwahati da pangthokiba thadau convention na Manipur lengak na paikhaliba war on drug campaign mapung phana sawatkhibaga loinana Manipur National Register of Citizen NRC chana hanaba wafam amata oina sawatkre thadau convention Guwahati organizing committee gi chairman Nehel Kholal Haukip amasung secretary Mangmilal Sithau na punna khudek pidna thadorpa selor amana hai Manipur da khundari tribal furup singi marakta ariba furup ama oiriba thadau community gi oiba convention ama Guwahati da pangthokpaga loinana convention asigi aroiba saruk tha asigi amasung ani da pangthoke convention asina Manipur da drug maru phangna muthanaba state lengana paikhatliba war on drug campaign asibu mapung phana saugatnaba amata oina warep laukhibaga loinana campaign asi mapung phanaba community khudingmak na saruk yaminaba darkar oi haibaga loinana afaba Manipur gi tunglamchat ama dama campaign asida saruk yariba stakeholders singbu sauganaba warep laukhi haire amaromda Indian government na Manipur da National Register of Citizen NRC chana hanaba thorang lakholakpadasu mifam asina mafung phana sauganaba warep laukre national interest da yelhau furup singi hak ngakpi senbiduna yaifana yenaba lamdam asida NRC chana hanaba union government na thorang asi lakhatnaba khonarakpani amaromda state lengang na su yelhau furup singi yaifana ba thabak kaya lakholakliba asibusu mifam asina singthaki haire amaromda Manipur NRC mapung phana chanaduna afaba maikai amada purakpa ngamnaba NRC chana hanaba thorang lokhatringai mangoinana state lengaki mari leinaba authority singnasu tribal miyamgi marakta citizenship amadi permanent residence ka mari leinaba group oigadaba proof oigadaba document sing sem saba amadi pibagi thabak loisingadabani karigumba thabak asi mangjongna paikhattaba tarabadi NRC gi process ta iseng sengba lamdam asigi miyoi singi citizen ama oibagi hak adu mangkhiba yai haina su mifamna state laga ki puning singsin ki haire ngasigi oina aroiba post amada asigi nupi si magi laifam takpa ngamba misaktuda selgi mana oina lak ani pijagani khanghan jariba KCP MFL athauba maitai karigumba laiba January gi date 20 phawbagi manungda changjarakadabani maduda changjarakragadi second ama phawbagi wari sanabagi matam pijaroi haina YouTuber amagi photo galoina share tawragli ngasigi di matang sida video asi losinjarage channel asibu nungsibiduna subscribe tawsan view haijari thank you